Northeast region da leiriba kanglu furup kudingmak ama toina punsinnaduna nungsi chanana hingminnabagi paujal puba Northeast integration rally lisingani kuntaruk ngasi Imphal da thunglakibaga loinana rally adu taramna okpagi thoram ama ngasi GM ho da pangthokre. Peace, Progress, Prosperity haiba theme da KRC Foundation da sinduna Kolkata dagi khongsala kiba rally adu ngasi Imphal da thunglaki. Rally aduna kanglagi nongchup thangba sanathong dangai hak palam laba matung maibam lord paching da leiba Imphal Peace Museum tamna chatlaba matung mafam aduda taram no okpagi thoram ama pangthokpaga loinana where history meets harmony haiba theme da khana naina bagi thoram ama so pangthokhi. Rally aduga mari lainana KRC Foundation gi managing trustee Biswadip Gupta na hai Northeast region da kundariba furup chani asi ama toina punsinduna nungsi janana hingminnana bagi wakalonda rally asi pangthokpani. Region asida kundaminariba kanglu furup sing asina masa masagi kanglu furup khaktagi wakalon thadoktuna puna nungsi chanana hingminnaraba matamdata region asi yaifaba chawkhatpo oiba ngamgani haibasi aikhoi gi thajabani. Rally asi tha asigi marida Kolkata dagi lamtharakibani ngasi Imphal da thunglaba matung hayeng juribam gi damak Imphal thadokani. Loinana rally asi mathang thagi nipanda Guwahati da lamthungpham oiduna loisingani haina mahakna makha takhi. And this rally is all about integration. We are 200 community in this Northeast region, and from my childhood I have been seeing, I grew up in Nagaland, and we have been seeing that lots of fightings about communities on identity politics. We are talking about jobs, job creation. That our identity will not give job, but our employment, progress, prosperity is needed through economic development, peaceful coexistence, and we should stop fighting in the name of identity. Northeast koi tokai tari bang mong se amata oiraga koi punna changbinaba mateng pangnaba amasung koi nungsi chanana khenaba khuding khanaraga nainaraga dialogue ki process ta tawraba matungda aikoi amata oiraga North India sida aikoi Northeast ki achauba hub ama oenje haibagi wakhalonda aikoi gi rally asi chatpani aduga rally asida aikoi na hana explore tawrudaba jaga sing aikoi na explore tawba phangba adagi the thengnadaba launching adagi tongan ba culture traditions mayam ama private oiba mayam ase thengnaraga punna khangminaraga aikoi gi oiba potsu khanghallaga aikoi na moida kari mateng pangba ngamba aikoi na moida kari stage da koi loina na chapina gadage karamna hingmina gadage karamna coexist tawmina gadage haibagi wakhalon da koina rally asi chatpani rally aduna maibam lord paching dagi amuk halaklaba matung GM hall da taram okpagi thoram ama pangthokhi. goatrip.com gi matenga loinana KRC Foundation na atingaga khusamnaraga NEIR face aina mingthonduna pangthokhiba thoram aduda wangkai AC ki MLA Thangjam Arun Kumar, Meghalaya gi Pinthorum Khra AC ki MLA AL Hek, UNLF ki hanigi chairman Ningthemcha Sanayaima, Babina Group of Companies ki managing director Dr. Thangjam Dabali na chingbana saruyaki. Thoram aduga mari lainana atingagi secretary Konthojam Bovin na hai. Thasigi mari dagi Kolkata dagi lamtharakhiba rally asi Northeast ki stand nipan mak chatkadabani. Rally asi ki pandam di Northeast region da kundaminari ba furup sing asi ama toina punsinaduna apunbagi saktam sagatpani haina mahakna makha takhi. Hai festival si akoi nahan January ki tang mari dagi Kolkata dagi koi flag off tawduna koi matang Northeast ki state sing ge phawrga mana lakpa rally makhakni. Hai rally si koi Kolkata de horaga whole Northeast ki state nipan si thungnaba chatkadoine ado hojik Manipur yore ngasi se jona haiba rally si Manipur dagi hangraga Silchar da amuk thungani Silchar dagi amuk Agartala chatlaga Shillong da amuk laaga Guwahati da loisan gadabani ado haiba akoi ge Northeast integration rally haina mingthon festival si akoi ge masi ge pandam di Northeast da kundariba akoi chinno mayam akoi laiba different major tribes mayam se akoi amatuina punsan bagi adugumba unity gi the base over adumain akoi punsan bagi apunba saktam ama sagat bagi wakhalonda akoi na handaki rally se akoi sinjabani.